Image PAODAM एक तबरी बसंगो यमनाम अनुराधा देवी ने कोनोना खुरमजरी हाउसिंग मरोइबा पाउदा National Eye Donation for Night 2023 के सरोगमा ओइना फ्री आई स्क्रीनिंग कम अवेयरनेस कैंप पांगथोखरे फुबला हाई कैनेंट अमदी बैटल विलेज दगे कुकी सिंगना नोमाई कापतरोपा अमदी चाचौ ससिन तौबा थिंगनाबा BSF अमदी CRPF ना ngaksen bagi thabak jathaba hokre Toksom Bir Singha के मरपुदरा तरे लक्सुबा मपोकुमन थरम पांगथोखरे लोइनाना प्राइम मिनिस्टर नरेंद्र मोदी अमुक हन्ना मोस्ट पॉपुलर ग्लोबल वर्ल्ड लीडर ओइरखरे हौजिक पाउसन ने बिजरी National Program for Control of Blindness and Visual Impairment NPCB and 6 National Hal Mission Manipur Sinduna 38 National Eye Donation for Night 2023 के सरुगमा ओइना फ्री आई स्क्रीनिंग कम अवेयरनेस कैंप अमंग सिलमफेल पात लैबा स्टेट ऑप्थाल्मिक ऑफिस ता पांगथोखरे थरोमदुदा डायरेक्टरेट ऑफ हेल्थ सर्विसेज मणिपुर के डायरेक्टर डॉक्टर खोइराम शशिकुमार मंगाना अथोइबा मिथुंगलैंड SNO NPCB and 6 Manipur Dr. Bikram Singh खोइसनामना थौरमपु अमदी मणिपुर फिल्म एक्ट्रेस लाइसांग थेम तोनथोइंगाम्बिना अखनबा मिथुंगलेन ओइना सरुग्याखि ngasiगी थौरंगा मरी लैनाना डॉक्टर खोइरोम शशिकुमारना हाई मिट हाइबसी मियोइबगे ख्वाइदगी तंगाई फदबा ऑर्गन अमनी मियोइबा अखोइना मिट याउदना खांगबा हाइबसी अवाबा अमा ओइगनी अखोइगी पुंसिगी अवा नुंगाइदा मिट उबा चंगे ngasi पांगथोकलेबा थौरमबासिना तुंगदा कानबा क्या पीगनी organ transplant tauba asi chahi kya ge mamangdage pangthoklaba amani matangi matungina hauzate organ transplant mapung phana pangthopa ngamle tamna state asida so organ transplant mapung phana pangthopa ngamle mit ki dan tauba asina khwaidige athoiba dan makal amani Europe America Japan na chingba mafam singda miebana lekhidaba matung imung manunga yanabagi matungina mit ki konione chingba lokthokuna tangai phadaba मियोई सिंदा हापदुना कानबा क्या फंगले आइखोइ पुन्ना ऑर्गन डोनेट तौदुना कानबा पीबगे मतांगदा मियामदा ममुताना खंगनसे हाइखि 1905 हाइबदि असि दगे चै चामग तरानि पानी ममांगदा मिटचे कोर्निया खंगनरिबा मिटकी अरुब सरुकसे सेगे मियम दे लोथोगा अमद थाबदि होख्रबनि फंक्शन सिगी मतुंग लाकदि महै चाहनसी हाइबो वाखन एना मयाम द थमनिंगने ngasiगे 38 National Eye Donation for Night 2023 का मरी लेना फ्री आई चेकअप कैंप अमसु पांगथोकतना मिट का मरी लेनबा तोंगा मलेंग सेन पांगथोखे मणिपुर के हाउसिंग कोइबा लॉ एंड ऑर्डर के फिबम असे मेंटेन तौबदा मतेंग पांगनबा अहेनबा CRPF के कंपनी कुंट्रानिपान अमसु अथुबदा थुंगलारकने अदुगा असम राइफल के महता BSF अमदी ITBP सु मणिपुरदा थुंगबा हौरदुना लॉ एंड ऑर्डर के फिबम असे कापा हौख्रे मणिपुरदा डिप्लॉय तौरिबा आर्मी अयंबा चाइना का ताइनाना लैबा इंडिया बॉर्डर दा चक्रगदबनिना आर्मी की महता CRPF ना महत सिंदोंगनबा अहेनबा CRPF के कंपनी कुंट्रानिपान असि थाजलकदरिबने हंदक इकोई कोई द्रिंगदा CRPF के कंपनी तरा अमसो हाइरिबा थौरंका असगे मकादा सेंटरना थाजलपा लेख्रबने मरकसिदा नुंगचि नुमेट कुदिंगे नोंमै कामनाफम मफमपो ओइरिबा बिष्णुपुर डिस्ट्रिक्ट के फुबला हाई कैनेंदा ngasidige anoba BSF के पर्सनल सिंग लाक्तुना ngakpa hokre अमरमदा इम्फाल वेस्ट डिस्ट्रिक्ट के मनुंग चनबा अमदी यामना तोइना कुके मिलिटेंट का खुथोंगनबा जगह अमा ओइरिबा कोक्ट्रु खुलगे मायोगनबदा लैरिबा बैटल विलेज दगे नोंमै कपथरपा अमदी चटोकसा सिंथिंगनबगे दमकता CRPF के प्लेटून अमा बंकर क्या साधुना ngasidige थंबा हौख्रे हौजिक थोगलेबा कांगलो के लांटा असना मरम ओइरगा
Chinga Tainaba Mapang Kiada Jingtaktagi Kuki Kulai Paibasingna Nomai Kaptorakleba Asi Mapung Pana Tingnana Bagedama Lengana October Luisilapa Pauda Assam Rifle Game Mahota Jingtak Singda CRPF BSF Amadi ITBP Tamba Luishin Gani Haibagi Tazabaya Papau Amana Haire Panbayabadi August ki tang taramatoida MLA Nipuna Manipuragi Assam Rifle Lautonaba Prime Minister da Taksinduna Lakbagi Makasa Tarakpa Waina Kokomigi Mihut Singna Defense Minister Rasnath Kaso Ngarang Unaduna Miyamna Thazaba Thandriba Assam Rifle Battalion Sing Lautonaba Memorandum Pishinduna Taksinduna Lakrabani Rural amasung urban area singda tunga-tunga ba haksang muna da yektana thamnana bagi scheme singe awareness piba amasung health care service pagalana bagi pandamda thasege hokiba tang tarang doida kaksang district ki ABHWC singda hautoki bagi makasa tharapa oina khungang chamaga humphuma thoigi beneficiary lisang kumanga chatung marphudara marida kanaba phangangadaba Ayushman Aapke Dwar 3.0 thasege tang taratreta hianglam hiran mamai tang taramatoida kakseng tang kunda kakseng khunau tang kolomdoida wangu laifam tang kuntaru kakseng tang kuntra arong nongmai khongda pangthokani program asi chehi sege December ge tang kuntra matoi phawa leptana chathagani haina DC kakseng chairman district health society kakseng su oidiba somoje salam na phongdokre Loinana campaign asige mari lainana chathagadaba program sing su lauthoki chathagadaba program sing adudi September ge tang 13 tage hauraga December ge tang 13 phawa chathagadaba weekly Ayushman Health Mela asi CHC ani PIC mari UP HC ama amadi HWC tarahumdai da pangthokani hai October ge tang ka ani dage Ayushman Sabagi Matangda awareness camp pangthokani loidana health center singda Swachh Bharat Abhiyan cleanliness drive social services kam awareness program su pangthokani haidi masi ya saruk ya biyu aduga hai program si mai pa hansi aduga akogi district si masa phaba leina tina leitaba adugumba tijan kaijing daba samaj district ma sangatsi haiwa Naran Saina Maningda Ngarang Ayupung Taramakairom Tabadagi Hauna Kuki militant Singna Nomai Maro Amoka Anira Kaptoropa Hauraklaba Matung Ngarang Aying Nongyai Dagi Amok Leptana Nomai Kaptoropadagi Kul Ngapa Village Volunteer Singna So Handana Akan Mamong that Nomai Kamnakre Haidi Ngase Ayupung Manga Makairom Tarakpa Pauda Kuki Kulai Bible Singna Nomai Kaptoropa Lepide Kukina Tauriba Kudimak Sarkar Asina Yaduna Adam Lairagatra Haina Praja Singna Pendabak Apondunaragli Amoram da Pubala Maningi Jingpai area da su Ngarang Ahing Nongyai Matung Pung Animakai Tabada Kuki militant Singna Nomai Kapturaki Haidi Hausek Pauda Aso Apan Asi Anagi Paudi Laitri Kuki Kulai Piper Singna Ngahak Laitana Bomba Amadi Nomai Kapsilakpadage Awaba Tineriba Bisnupur District in Naran Saina Kul Ngaliba Volunteer Amadi Kunza Singda Sagolban Tera Sandopam Laikai Maira Piper Singna Jana Thana Bapalam Kamating Pankre Tingbang Pibaga Mari Lenana Sagolban Tera Sadopam Laikai Maira Piper Lichingbi Amana Megi Tanka Umdaki Kuki Kulai Piper Singna Maite Purupta Landarapan Marampo Eragangasi Su Miamna Awabakea Leptana Tingari Asigumba Matam Asida Makatana Kuki Singna Nomakangdana Landarakpagi Naran Senagi Kunza Amati Kulangapa Volunteer Singna Chanathanga Bapolam Sing Watpagi Kudung Sadabatingari Lenganga Suma Pungpana Mateng Pidabana Kunza Singna Tineriba Awaba Sing Karada Oidabasu Matenko Oinaba Haiduna Tengbang Pulam Sing Mating Oina Pibani Makatana Su Miamna Su Kuki Kulai Bible Sing Tengnabada Saruk Yaripa Kunja Amati Volunteer Singda Angamba Mateng Pangbiyo Haina Apel Tauki Tolibi Irang Asida Naran Saina Kunganga Asibo Ngak Senbada Achawa Thaudang Lauriba Naran Saina Village Protection
Committee da Bamdiar Halofa Awang Laikai Mera Paibilofa Amade Youth Development Association Bamdiana ngasi lupalising kungi selgi mateng pangkre. Manipur Santi Puranga Bagidamata Dalida Minister MLA Mayam Amma Chakibasida Miami Luchingba Minister Yaudriba Karigino Haina Manipur Pradesh Congress Committee ke President ke Megachandra Wahang Hanglakre. Ngasi Congress Baban the Pangtopa Paugi Mipama Amada ke Megachandra Hai Megitang Homdage Haukiba Irang Asiga Mari Lainana Hanasu Minister MLA Kara Dalida Lakre. Ngarang Su Kara Chakre Masida Karigi Chief Minister Natumina Lairibano Santa da Unadori Badu Tungan Tungana Unagani Hairi Puna Unabati Kari Kai Chief Minister Amadi Kem Tauduna Leriba Minister MLA Amadi BJP da Supportoriba Party Singh Darga Leripati Congress MLA Singh Pawa Yauna Manipura Santipurangaba Prime Minister Home Minister Unanaba Mating Laina Tabak Taurabati Yamna Pagani Haina Khalle Adubu Madudina Tana Chief Minister Natumina Laitokle Asomdana Santana Divide and Role Policy Sanare Drama Gumna Asumna Tawsi Tahoningde Loinana Youths of Manipur Amade Civil Society Organization Mayamge Akanba Presidege Chatpa Oina Uhaliba Sunuaite Nakalamaramda Central Paramilitary Forcing Assam Rifles Army Mayam Amana Sengmai Maikaida Bobikova Mioi Ama Pavada Niam Chumna Padri Bakarigino Third Degree Method Season Aduna Torture Dogduna Tharapagi Tawong Sidinuaite Assam Rifles na Manipur de Chatariba Tawong Sing Asida Lenga Natumina Leishile Haina Supongdoke. Lucy Basuya Dava Adasala Kanana Lucingani Kari Santi Giwaris Haragani Karamba solution for Nova either Yagana Kari Waris Hadrino Highness issue of Niaduna Majimamaka Sukayam Kokre Tau but Togo Watok at the Honor River Mayams, it's a drama Targalo to it. Adamasi, I'm serious with you. Masi serious when not Tragadi, I call it Hoki experience, Hamari, and the Lavasida. Masi just like old wines into new bottles. Manipur da toli be irang asada Assam Rifles ang Chatari Bathongbo yaning da Bapungdog Tunanga si Diaspora upon Mamara Paibisingna. Diaspora Awang Laikai Community Holda Wakan Mi Pampang Cray. Wakan Mi Pampa Aduda Gobek Assam Rifles Manipur da NRC Chanahalu Manipur de Assam Rifles Longto O Haibani Chingba Placard Kaya Season ang Kibagaloinana Kolau Kaya Sulauki. Kayama Masigo may awaba mayam si ujar ko matanda ngasi asigi jum matasida asara phana ko ki mating pangduna akoi na ngasi akoi isa isu mayam ima ibien mayam sibu karamana ko choklai amata su pajada ba ko bu karamana mayong na dagena akoi sina so wana hona ringai tanja sida asara phana akoi bu etik tok amata yopchan bile mioi kayam sa hatok bile mioi kayam sa noi panuna kayam jo legidre asigi mai sida koina pamjari badi manipur dagi asara phalak thok piu Manipur da Hosek Toli by Irang Asi Atuba Matamda Waravishinda Puraktuna Santi Hanzilalo Haina Lengakta Taksenduna MPCC Mahila Congress Committee Amade Konthosan Block Congress Committee Amade Mahila Congress Committee na Kusamana Chinduna Konthosan Block Congress Committee ki Awangziri da Labor Office da Ngasi Wakan Mipam Chatakray Manipur da Atubada Santi Purau Atubada Lengangna Labaki Irang Luishinabato Manipuri Territorial Integrity Kaibiyaroi Assam Rifles ke Kahen Bathong Yaning de Haina Thaba Placard Kaya Su Seasonal Bakaloina na Kolau Kaya Sulauki. Kaisantong Local Council CPI na Sinduna Toksom Bir Singge Marputara Taredak Suba Mapokumot Ningsing Tauram ngasi Kaisampat Kaisam Laikai the Labor Community Hall the Pangtokre. Taramatuda Kaisantong Local Council CPI ge Mewat Singna Laikhidraba Toksam Birage Pododa Hailai Katuna Ikai Kumnaba Utki. Taramatuda Nungi Warol Piriduna CPM Manipur State Council Secretary Al Toidena Hai Lamian Ba Irabona Landam Asida Manaba Kunai Puragnaba Honarami Masibo Party Asina Tunge Induna Miamda Wakalon Kaya Sandokle. Laikhidraba Toksam Birana So Party Asige Makada Nupanupi Tonga Manana Chanaba Manipuda Jengtam Nungsi Sanana Hingminanaba Honarabe Makatana Landam Sige Naha Singna So Manipuda Manaba Kunai Puranaba Honamine Se Haiki Taramdada State Control Commission Ge Chairman Al Iboyama
Control Commission ge member Dr. M. Nara, former Councillor T.H. Bhanu, CPI State former Secretary L. Sotik Kumar amadi All Manipur Nupi Maruke former President Y. Ibenisu Sadugyaki. Technological revolution की ताकत वक़ा सफर खेल बुनिंदा मानव भागीवा डेमोक्रेसी की चाचाओ हाथ धो रहे लगा मणिपुर की यहाँ नांदा और शिवमगा समापन यहाँ कहीं नहीं कोई जा पार्लियामेंट की मिटल जा लेकिन रवा मुसिंगा श्रीवीरा कमेटीरा केंद्रीय नमूना सच्चाना माया यादी India lenga kamani Manipur lenga na Prajagi wakat tabidaba amadi miyamna thengnariba akiba kya asi yangsin bidri maramasina BJP da vote piruba arangba khongthang kama oire haibege wakalonda vote pikiba kubi blena lensen zaduna marant yazabagi video ama social media da viral orakre variant video aduda phongdorakpagi matungina BJP government da ekoina vote pikrabasu ekoge right mutkiduna phanghan bidaba Asikidamak Irani Yazare Haidana Blena Lenbane Haiba Wapam Pale. Kanglai Park Manipurgi Maira Paibi Ima Singda Saitaba Maira Lanmi Haina Mingtonba Lebang Ningba Isai Ngasi Kansipoda Labor Impala Public Higher Secondary School IPSK Audio Visual Lab the Pongkray Maira Paibi Ima Singna Lebak Asigidamakta Kathok Lebakia Asida Thongna Hapo Oina Isai Pongmani. Isai National Namadi International Awardee Oibada Natana State Lyricist Amazu Oiba Asam Kennedy na evening. Isai Asigi Chaisakpa Sarigama Nawi Amadi Abo Luangni Music Amadi tuned Abo Luangna Oibani Haina IPSK Media Coordinator Assistant Headmaster Kangu Zampa Henrina Media da Tadoropa Jerolamana Hairi Manipur Toliba Iranga Si Tam Manga Paraglaba Pawada Paliba Lengaksina Waduishin to Puropangamdaba Amadi Tumindelation Duna Lediba Asiyaning de Haina Lemramp Kangzebung Community Hall da Pangtokiba Paugimi Pamamada Lemrampa High School Relicamta Lebi Inmet Tongam Bimolako Binubi Amana Pondokre Lemrampa Yai Palam Sink Loba Amadi Ate Lemramda Leba Lupsing Amadi Inmet Singa Punna Kusamnaduna Pangtokiba Paugi Mipamda Sarugia Kibi Lemrampa Gameta High School Rally Camp Lebi Tongam Bimolana Makatana Pondokibada Housing Powada Lengangna Toglebi Irang Asi Luishinaba Honadabana Miam Wabani Tam Mari Manga Paraglaba Pauba Karita Uduna Lady Bano Ladyba Mighty Singh Sikibangari Aikoi Rally Camp the Lening Dre, Hausati Yumda Hanzinduna Leba Pamnare, Iranga Si Tokring the Pauba, Nomagi Jara Tanaba Honabada Awapakayane, Adubo, Lajariba Yump Lantum Keaso Mangtakpa Haibado Oibana, Kaluraga Hining Dre. Nupi Kudimaksu Wakal Laina Nare, Waravishin Purapa, Ngamlodaba Uragadi Puna, Hatoke Haraso Hatopiro. Yelombi Oiba Maitaina Saidangakpa Migum Jelaga Hingliba Asi Lengakta Kari Lalu Bagino Kuki Kulai Bibasingda Kari Langzaru Bagino Haki. Aduna Tuba Matanda State Post Bibio, Aduga, Nila Basisu Maning Site to Tambio, Akogi Awabase Ubio, Shida Suka Dasinadana, Udana Lagadi, Akodi Hatopiro, Akoi Hiningare. Aduga, Kudixia, Akoi, Akoi, Oi, Hare, Akoi, Tawadabu, Hauri, Sushing Gidi, Akoi Karito, Havano, Akoi Mate Mazana Travera, Manipur Mazana Traverasi, Akoi Lingata Hangenia, and I need Chan I Mediati Tung Hangenia, Kariwakan Kanbano. Taronda the Sarugia Kiba, Lemramba, Yaipalam Sing Loke President SIS Budina Pondora Kibada, Irang Asinamara Moiraga Yumkai Tadukuna, Lanjanare. Yungkai Singsu Ledam Kitra Ledam Loidra Kangde Adubu Langbantha Asi Maite Equigi Sanabida Layo Kraba Ipai Iposinda Haikaleka Tambatani Rally Kemta Leidaka Lage Thoram Pang Topayaroi Maramsina Masamasagi Yumda Hananaba Lengana Sinbiu
Yumda hankraga wakalaitana leba yananaba lemramba waroi chink BDF post ase upgrade tobiraga state force matiksana thambiyo haike. Etienne Mandit police station haidana masida ole dana makoina masi keno masu makoina tobigre masi masu ko ya janingde maramdi hana matau karamai tawdana district amagi keno bu Bishnupur district ki keno si karamai tawdana Kangpokpi district ondri bano Kangpokpi district aibasi hauji Manipur gazette ta Manipur ke Assam rifle lautokinaba maitei purupo muthanaba honaragliba ase kanbinaba thasage tang taratreta delegate jantra mantrada Delhi maitei coordinating committee DMCC na Sadhagadariba protesta kokomige women wing mihot mangaso Delhi de satuna sarugya kani haina kokomi women wing na phongdorakre ngasi lampem pataleba coordinating committee on Manipur integrity kokomige obesta pangthokiba paugi mi phampa amada kokomi women wing convener why ledik lemana high jinkuki narco terrorist na separate administration tan bagi mingda maiteibo muthanaba honarakli masida India lengang na so khangna yengduna lady Miyambo ngak senbaki mingda leriba Assam Rifles na maitei da onsinduna hatpa watpanaiba kaya su leptana chatarakle. Thawon sangasige mayokta thasige tang taratreta DMCC na changsangadariba khongjangda kokomegi women weakness aru yanaba warep lawbani haike. Mana makatana hai India lengang na maitei bu nungsidre haibase Assam Rifles na amadi chinkuki narco terrorist na chathariba thawongda tumina leiriba asena mayak sengna takle malemgi miyamda maitegi leiriba phibam asi khangbiduna kanbinaba khongjang asi sangsangadarabani haike atokliba andagi isa singu pabi pulbiba asugumbo se malemgi miyam punbasida imasinga khangan jaruge haidare sasabadi bharat sarkar gi kanaguma ma unaroi state government gi wahai sutaroi kapoi kokomi na sangsala pa kongjang sida punamak news media Manipur da leriba isa isu punamangna aya paidi imai ben sakar na haron khuding mangna Manipur gi leimai dagi Assam lai bantak bukobasga so saruk ya biru hai Irang laksil handuna Manipur da atenba matamda santi puraknapa honabada matengka pangnaba pusilakleba central security force na tampake maitei miyambo ngakpi sembebage mahuta hoina dom micham miyamda onsinluna landarapa asana marampo oiduna micham miyam mi painare ima sing maseng khangdana aso apande yaure khunna ngakpa khunza sing chiba phawwa yaropa asida miyamna kansilakleba lan maraga asida Assam Rifles ke mateng lauraga saphagani haibage asa uraktre maramasina state gamena imalo kontrage mathakta thambikhiba wafam adu thabakta athubada onthopiduna lamdam asidage Assam Rifles lauthoknabage thabak khomang yangsan bio haina lamyanba irabot memorial integration trust limit ke president Malem Thongana phongdorakle ngasi Manipur press club ta pangthopa pawmisanga unabada mahangna hai lamdam asida satharagliba thamari halaklaba chinkuki laloba singe land asi sakti lairaba ngasagi BJP government karigidamakta atenba matamda lebhanba ngamdribano election mamangda haikhiba ima singh yumda nungaina lehangani maira sangkha amatada ahing yade khaloi haiba wafamdu ngasidi kadaja chakrabage malemge terrorist thenganaba honabagi leiriba singe manungda India na makokta leire haina toina lauriba Modi government karigidamakta Manipur dadi chinkuki narco terrorist singh matam sana thengnaba ngamdribano haiba wahang singh hangli loinana santi halangna bagi thabak thorom singh lengangna hojek paikhaliba singh asi leipak miyamna apianba poktre nomai makon thokpa hana leban bikho lengak paibada yauriba MLA punamangna chapsaba khongpham amada punna lepiduna Manipurda hojek oiriba issue asi athobada loishinbiu phongdoke mayam punamak naha khakana nabi sorokda aikoi ihawase laksin bar khana bada aikoi kholau da bana le jariba punamak ase
अमुक्तंगी तंगु लेताव पुरकना बखना बदा लेंगा की माइके दगी अहिलो मिहिं संगिलु सुंग सुंग खनादना सुंग लेबिसनदि यारोय खनारि नि टेंगोल तुमि हागे पाइ पुबि पावलो मले बदो हौजिक अदुदा हनगुनसि अदुना स्टेट गवर्नमेंट की साइड की सु अहेन बथबक थोरंसिंग असि अखोय याम थुना पांथोकपिरबना अमुक्तंगी तंगु लेताव खुनाय ओइरकनबगि दमकता होनबियु इमाइगल म्या वाना रे हागो वाफांसि थमसरे Manipur tholiba irang asida maitei singna khunda letar namba mafam sing khujin mamai ama phauba atopa kanglupna namduna loba yaroi madu thengnanaba semsaduna lei mayum makai leitraba maitei sing hanagi mafam singda hanjanaba thorangkha haure haina Socialist Student Union of Manipur SSCU and na phongdokre ngasi lemranggi santi bazar da leiba lamyamba irabot ki medamda haikalaika tamduna SSCU na thasigi tang kuntra fawa chathagadaba lamyamba irabot ningsing thoram haudokpada SSCU ge president Sorai Jamba Yaimana wafam singsi phongdokhibani thoromaduda lemranggi leikai miam amadi SSCU ge thomi singna lamyanba irabot ki medamda hailai katuna ikai khumna basu utke Yaimana hai maiteibu kanagumba kharana Muthanaba amadi Manipur ge apunpage saktam thogainaba atamnana honarapa habis laibak thibani mapom kyada maite khunsa singi yummai thaduna talapa yumpham kya muthatuna namduna lam lokshinaba honarapa asi SACU na thengnanaba semsare nampu hapugi thawang kya miyamge mayokda satarapa asi taraina lode mayum makai mai thaduna talapa singha hanagi mapamda mayum saduna lehanaba lub asna thodang lori masida mari leinaba singna leingakta taksile haike mana makata na hai Manipur gi tangdu leita daba phibampa asida mahiru sing lairek tambada ayet papiroi dabani khuta khulai paiduna thengnanaba landa khaktana yaroi mahi masingda su changsinnaba honaminasi Karigumba lamdam ase kannaba tangai phadaba tancha laklabadi madudaso maheroi singna sarugya kadabani lamyan bai iraponna apunbagi saktam bai iramdamba kaidanaba honaramba thodangka adu naha singna khangba mathautai haike amaramda lemrangi khul ngagleba kunsa singda Socialist Student Union of Manipur SSCU and chatuna lemram yai phalam sing lukki khuthangda angamba sel mateng pangkhre madudaso iramdamba ase Kahandanaba Honaminasi Haina SACU MG Maikadagi Pundoki. Oibasingna Mari Lainabasingda Maru Todang Lodana, a from the Hansanabagi the Todang Kiamu Pakatan Aure, may take you from Matamang Bayaroi, may take Mang Bayaroi, have a say, Union City, a togo wari from Oigening. Lamjan Bayra Bodna Pam Zaramba, Magi Matung Ilaga, a quick Imale Baxi, may take Havazati see. Malim Sidda top topa, Adugumba Jati, Amani Habase, Masi Kangan Nabagi, Maroi Batodang, to Lominasi, Habasima. Manipur State Commission for Women Gate Taratare Suba Foundation de Getorom Ngasi Atambataram Mapakloinana Lampel DC Complex the Labor Commission Sige Office the Pangtokre Taramatu the Manipur State Commission for Women Gate Chairperson Salampa Alka Devi Amadi Commissioner Sige Member Singh Tumblip Tining Pam Monsang Laurembam Dayabati Devi Amasung T. Chong Sindra Koirena President Member Singh Oina Dies the Punky. Ngasiki Thoramda Manipur State Commission for Women Gate Chairperson Salamba Alkana Ngasi Pawada Commission Asida Case Yankai Mapalaki Commissioner Sina Hokiba Megi Tanka Home the Chataragle Balana Asiki Manung Dasu Jad Bizat Kaitan and Pising the Malta Tabaka Supang Toki Amadi Commissioner Sina Nubisingi Oiba Gender Policy Ama Drop the Waloide Atubada Lenga the Pisalagani Haina Pondoki. Gender and easy man at the Canavalik and a tabak of Nubagi, Commission Tina, already gender policy later. Kuji Okoyam, Pachin Koya Punama, Women Commission and Tabak of Nubakone, what they have the Madam de Tapang of the Regasu, for even boxing. कोई वन स्टॉप सेंटर की मटेरियल की करी ले है बसे पाव लोग जरा अदुम कोई अपडेट तौर मतें पांगना बकने मतें पांगजरी उन्हें कमीशन ना Manipur Sarkar Asibo Kukina Tauriba Maki Adomba Yaraka Legatoribra Equise Kukisingda Saidanglaga Hinglibra Saidanglaba Michel Amakum Equinangasi Pauba Lengang Mapu
pandaba amagum hingduna lady haina naran senage kunza singna lenga ta pendaba kya phongdorakli naran senage kunza salambi ibem chana ngase pomi singda phongdorakpada megi tangka homdege haurakhiba kangluki lant ase thamanga sujilakle masi phawbada paliba lenga asina Watershinta Purapangamdre, Iramdamba Asidangasi Pawada Toliba Todo Watokase, Manipur Sarakana, Miyanka Amata, Sangbidana Ladiba, Haibasi, Equigit Hamoy Kainingani. Lamdam Masida Ladiba Mioshing Asi, Jamagi Manunda, Marapudra Mapandi, Tabak Suraga Hingzabangatani, Tabak Supam Nompump, Kangatana Ledapa Kuidabani. August Kitang Koma Pandagi Naran Senada Toliba Togdog. Lomi Amana, Labukta Harar Sai Pasapada, Kuki Militant Singna Nongway Kapsalakpa Kablakpada Kablakpa Lake Krabani, Nasi Poba, Nongway, Kablakpa Leptri, Maduda Santranta Porsna, Handuna, Kapadi Lairadana, Micham Prazakiada, Onsandana, Nongway Chindona, Onsalakpa, Asibu, Aikoibu, Nganga Batarapa Santranta Porslo, Haina Hanki. Karigidamakta ngasi phoba praja singna wana mapu pandaba lengak amagumna khangduna leheliba ase karigino tungi mironggidamakta ekoina tumba chaba khangdana honaduna leiribani masida Manipur sarkana karamba miyenk changbirabage haina pendabage phongdorakhi agi ngasi phawbada iramda masida thoibal thodo wa thok mayama ses Manipur sarkana miyeng ama phau changbidana lerpa haibase akhoi gi thomoi kainingai ni London sida lairibasidi 100 ki manungda 99% di thabak suraga isa semjaba mi ngaktani Manipur sarkana ngasi phawbada tha manga chupna changjalaba lala sibauda sarkana miyeng ama phau changchendaba haibase tunggi punsina charon surol ba hogda isa shu singa se kari hoyogda ga haibase Manipur sarkana ngasi phawda achoba phire ama lobide August ki tang kunma pandagi naran sena khungang sida thoi ba thodo Longmi amana har saiba satpa matamda nongmai kapthare Central Force na khol halaga kapadi laidan akhoi da nongmai chindol onjala pasibo masibo akhoi bu ngang na thakpa Central Force ro kari kita makano ngasi akhoi na achog yamna mapu ba da lenga magum na khang tu na le hali bisi kari madam kita makano tungi yung binel wala kato bi isa singa se karam na miyo hende da hai khan bada ahin nong thin khang da na sa batum batang da na akhoi na ngasi ba bu da yairek da na laidi Manipur toli by Hinsaga Marilena Bakes Taramatoge Matang the Yangsanaba Delhi Police K P Ani Amadi Nupa Inspector Amayoba IPS Officer Home Central Bureau of Investigation the attest of Natavaktoragani Delhi Police K official na Numikharanigi Matangda Pongdorakibagi Matung Ina Ministry of Home Affairs na Manipur toli by Hinsage casing Yangsanaba official Home Kalaknaba Delhi Police K Commissioner Sanjay Arora the Hierarchy Asumna Delhi Police ke officer sing atopa investigation agency sing da attest tawtuna makoi case ke matangda thiget pasi handaki sina ahanba oirangani Mausatagi Delhi Police ti atai intelligence agency singa pullaga terror ga mari leinaba case sing da joint operation dominatuna laklei haina official amana phongdorakhi Ministry of Home Affairs na August ke tang tarani panda tharakiba city dugi pakhom oina Assistant Commissioner of Police Headquarters PK Misrana ngarang September ke tang tara humdoida CBI ke Director da city amathakre maduda Delhi Police ke 2010 batch ki IPS Officer Ani Sweta Chauhan amadi Isha Pande lisingani taramathoi ke IPS batch Harendra Kumar amadi Inspector Praveen Kumar makoi maribo Manipur violence ka Marilenana FIA chalaba casing Tiganaba CBI da Thanaba Khalle Hairi. Prime Minister Narendra Modi amuhana most popular global world leader oirakre mahaki approval rating chamada humbodar oiki morning consult na survey taukiba global leader approval ge matungina Modi ge mathang oikiba Switzerland ge president Alain Berset ge Chada tarani to henki US President Joe Biden na tarisobata mahana chada nipu phanki Jammu amasung Kashmir ge Anantnag area da terrorist ke mathakta changsanba joint security operation da security forces na drone sisinaduna grenade kaya terrorist ni chingnaba singge lofam da thadakre terrorist singka adugi lofam ba oiriba Kokarnak area da su security forces na
quadcopters amasung drone siznaduna thiba humbagi thabak chathaki amadi mortar cell siznaduna attack sathaki hairi amaramda Anantnag and quarter satabada thiba khangdana lairikiba sipai adu sina phangle haina security officials singna phondokre hauzu phawbada Anantnag and quarter da sikiba security personnel mari sukre बिहार के मुजफ्फरपुर डिस्ट्रिक्ट के बंगमती तुरेंदा ही लुपगे थौदोक्तुगी हौजक फावबदा अंगांकुन रेस्क्यू तौबा ngamkhre thiba humbagi thabak makhatana chathabada ngase ayuk chahi nifurum suraba nupa amage haksanga chahi marirongge angang amagage haksang phangba ngamkhre haina district magistrate Pranab Kumar na phongdokre makhatana mangkhiba miyusing thibagi thabak chathari haina su Pranab Kumar na haiki mi kuntrarom tonglakiba hi adulupada school tamba angang amasung nupi yauna mi taramathoi thiba khangkidabani hi aduna bangmati turelgi madhurpati ghat ke wangbada laiba bhalghanma ghata lanthoktuna chanaba honabada hi lupagi thodok adu thokibani National Disaster Response Force NDRF na SDRF ka puna makatana thiba humbagi thabaksing chathari hairi Hauzik Arubada Maruiba Pau Amani Pizari National Eye Donation Fortnight 2023 ke sarukama oina free eye screening kam awareness kampang thokre Fobala High Canant Amadi battled village degi Kuki Singna Nongmai Kaptaropa Amadi Satuk Sachin Tawa Thinaba BSF Amadi CRPF na ngak senbaki thabak chataba hokre Toksom Bir Singagi Barbudara Taret Laksuba Mapokuman Tharam Pangthokre Loinana Prime Minister Narendra Modi Amukana most popular global world leader Orakre Imis Paudam Ngasigidi Matang Sidaloisere Ming Tabiri Besangbo Amukana Kurumzere